ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯌꯥꯏꯐ ꯊꯣꯏꯔꯕ ꯅꯨꯃꯤꯠ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐ ꯄꯨꯡꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯒꯅꯤ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ꯫ ꯂꯧꯈꯠꯆꯔꯤꯕ ꯁꯩꯔꯦꯡ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥꯂꯣꯟꯅꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯤꯇꯩꯂꯣꯟ ꯀꯟꯕ ꯂꯨꯞ ꯑꯁꯥꯝꯒꯤ 1835 ꯏꯪꯗ ꯐꯣꯡꯈꯤꯕ ꯇꯥꯕꯨ ꯂꯥꯏꯔꯤꯛꯇ ꯑꯃꯁꯨꯡ ꯗꯣꯀꯤꯟ ꯍꯣꯖꯥꯏ ꯍꯥꯏꯁ꯭ꯀꯨꯜꯒꯤ 1839 ꯏꯪꯒꯤ ꯁ꯭ꯃ꯭ꯔꯤꯇꯤ ꯒ꯭ꯔꯟꯊꯣ ꯒ꯭ꯌꯥꯟ ꯖ꯭ꯌꯣꯇꯤꯗ ꯐꯣꯡꯈ꯭ꯔꯕ ꯑꯃꯁꯨꯡ ꯇꯦꯈꯥꯎ ꯂꯩꯔꯥꯡ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ 2009 ꯏꯪꯗ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯁꯨ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥꯔꯣꯜ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥꯔꯣꯜꯅꯤ ꯊꯣꯠꯅ ꯅꯧꯕꯤ ꯂꯩꯔꯥꯡꯒꯨꯝꯅꯤ ꯏꯃꯥ ꯅꯪꯅ ꯈꯪꯍꯟꯕꯤꯔꯦ ꯋꯥꯍꯩ ꯂꯩꯇꯦꯡ ꯇꯦꯡꯕꯥꯟꯕꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯣꯟꯖꯒꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯣꯟꯖꯒꯦ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥꯔꯣꯜꯅꯤ ꯊꯣꯠꯅ ꯅꯧꯕꯤ ꯂꯩꯔꯥꯡꯒꯨꯝꯅꯤ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒꯨꯝꯅ ꯏꯃꯥꯔꯣꯜ ꯅꯪꯅ ꯉꯥꯟꯊꯣꯏꯔꯤ ꯄꯨꯛꯅꯤꯡꯒꯤ ꯅꯤꯡꯖꯕ ꯋꯥꯈꯜꯁꯨ ꯏꯃꯥꯔꯣꯜ ꯅꯪꯅ ꯐꯣꯡꯉꯝꯕꯤꯔꯤ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥꯔꯣꯜꯅꯤ ꯊꯣꯠꯅ ꯅꯧꯕꯤ ꯂꯩꯔꯥꯡꯒꯨꯝꯅꯤ ꯄꯨꯗꯤꯟ ꯄꯣꯔꯝꯒꯤ ꯂꯩꯀꯣꯜꯅꯨꯡꯗ ꯏꯃꯥꯔꯣꯜ ꯅꯪꯅ ꯂꯩꯁꯥꯠ ꯇꯝꯂꯤ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤ ꯂꯩꯅꯝꯕꯨ ꯃꯥꯂꯦꯝ ꯁꯤꯟꯅ ꯁꯟꯗꯣꯛꯆꯔꯤ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯜꯒꯤ ꯁꯩꯔꯦꯡ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ꯫ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯃꯥꯂꯣꯟꯅ ꯌꯥꯏꯐꯔꯦ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠꯅ ꯌꯥꯏꯐꯔꯦ 1832 ꯏꯪꯒꯤ ꯑꯥꯒꯁ꯭ꯠ ꯊꯥꯒꯤ ꯅꯣꯡꯁꯤꯡ 10 ꯃꯤꯇꯩꯒꯤ ꯄꯨꯋꯥꯔꯤꯗ ꯁꯅꯥꯒꯤ ꯃꯆꯨꯅ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯔꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯣꯟꯕꯨꯡ ꯀꯩꯊꯦꯜꯗ ꯐꯝꯖꯥꯎ ꯀꯟꯕ ꯉꯝꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯅꯨꯃꯤꯠꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯚꯥꯔꯠ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯚꯥꯔꯠ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯏꯃꯥꯂꯣꯟꯅ ꯌꯥꯏꯐꯔꯦ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠꯅ ꯌꯥꯏꯐꯔꯦ ꯆꯍꯤ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯁꯤ ꯏꯃꯥꯂꯣꯟ ꯃꯤꯇꯩꯂꯣꯟꯕꯨ ꯀꯥꯎꯔꯔꯣꯏꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯡꯗꯨꯅ ꯏꯃꯥꯂꯣꯟꯕꯨ ꯀꯜꯂꯁꯤ ꯏꯃꯥꯂꯣꯟꯕꯨ ꯌꯣꯛꯂꯁꯤ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯣꯖꯥ ꯇꯥꯎꯔꯦꯝ ꯁꯥꯝꯀꯤꯁꯣꯔꯒꯤ ꯀꯣꯚꯤꯗ-19 ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯨꯞꯅ ꯅꯣꯡꯁꯤꯡ 31 ꯊꯥꯆꯠ 9 2020 ꯏꯪꯗ ꯐꯣꯡꯈ꯭ꯔꯕ ꯀꯣꯚꯤꯗ-19 ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ꯫ ꯀꯣꯚꯤꯗ-19 ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯁꯤꯟ ꯊꯨꯡꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯂꯥꯛꯄꯗ ꯆꯥꯎꯈꯠꯄ ꯆꯥꯎꯈꯠꯇꯕ ꯃꯥꯟꯅꯔꯦ ꯆꯤꯟ ꯂꯩꯄꯥꯛꯀꯤ ꯋꯨꯍꯥꯟꯗ ꯄꯣꯛꯈꯤꯕ 2019ꯒꯤ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯍꯥꯠꯄ ꯑꯅꯥꯕ ꯃꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯋꯥꯔ ꯑꯣꯏꯈꯤꯕꯒ ꯀꯣꯔꯣꯅꯥ ꯑꯅꯥꯕꯅ ꯃꯍꯦꯜꯂꯦ ꯃꯁꯛꯁꯨ ꯃꯆꯨꯁꯨ ꯈꯪꯗꯕ ꯄꯣꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤꯕ ꯑꯅꯥꯕꯅꯤꯌꯦ
मालेमगी मी लाख कया सिरबदा लायेंगनबा हिदाक फंगदरी भारत लैपाक ngaknanaba PM नरेंद्र मोदी ना पाइखतली जनता कर्फ्यू लॉकडाउन न चिंबा सोशल डिस्टेंस मास्क उपहले भारत सरकार असम सरकार ना सेक्शन पथाप चटनाहले लोइसंग महिसंग गाड़ी थिंगदुना युमदा लेबियु फाना लेहले मालेम इतिहास की लमाइदा लेहौरानी कोविड-19 सेक्शन थौरांग से लोइजरे सैरेंग इसी अइब थीसी थौरम असिगी अहानब तांककी मरीसुब सैरेंग ओइना लखतचेरी तावरेमोंबी नोंथोमम निंगोल नोंमाइ लैस्नागी सैरेंग पुंसी सिंथा सैरेंग असिबु पाथोकचेरीबी नोंथोमम निंगोल इमोमहल पुंसी सिंथा मतमना लेरिंगै निंहन्नगनु महैना लन्नी काउगनु पोक्चमनगी महै यानहलसी मिंचत उरोंग खिलमसी चतखिबा मतम लाक्लरोय ngarang bu ngasi na phanglaroi ima ipa bo sak khangsi hona lamchatchu khangzinsi mitna uba lai ni makhoidi thawai ni makhoigi na khoidi malemda pokli bai khoise sintha gi lambi su yami se ei haibasina loide do i gi mari su leiri do ei gi sagai na te su kaufade mite gi phurup su mangphade nakhoina tungi yumbini sagai gi maitan arabani matam na kanabu su ngaibide eina eibu kaufade चेक्सिलगा चेक्युम साई फादोकलगा फरा साई पुंसीगी सिंथा पांगथोकलसी सैरेंग इसी अइब थीसी थौरम असिगी अहानब तांककी मंगा सुब सैरेंग ओइना लखतचेरी नोंथोनबम माइपाक्सनागी सैरेंग इमुंगदो सैरेंग असि अपुनब पोरमलेन मरुपना नोंसिंग कुंथ्रामाथोय थासत निपान निसिंगानिगा कुन इंगदा फोंख्रबा कोविड-19 हाइरिबा लारिकदा फोंथोख्रबा सैरेंगनि सैरेंग असिबु पाथोकपिरिबा नोंथोनबम माइपाक्सना इमुंगदो पुंसीदा मियोबना थेंगनारिबा लालोंग लायोंग लाइना अना आयेक अलै लैता अवा अनंग नोंजु नुंसा नोंलै नुसित अखाक अराव अइंग असा मिनोक मैसा कया अमसुंग कोविड-19 असिसु कुरुक्षेत्रगी लान अमनी नुंसिरबा पारी इबुंगो इपुक थोकी इसाबु लाकलरनी खाजाय लेंगोनरनी हराव मिनोक कलोइनाना पाउदमलरनी खन्ना ngaijarido खराय कोंथोंदा इमुंग अदुगी मियोइसिंगना अदुबु कनाना खंगबा ngami नोंदमबगी नोंदमखोल मियोइबना खनबा अमा मपुना तंबा अमा अकी तुजुंगलबा ताबदा स्वाई लाउरबा अथोयबा मिंथोल कोरोना पॉजिटिव पोरei लमदम असिददी हामबनी मिकुप नाहोम सिंगनखरे अरुबा लायोंगनी अंगकपा थौदोकनी अइगी मीगी नाइदना मितै मयांग खाइदना अचौ मचा येंगदबा थेंगनबा सोकनबा नक्सिनबा यादबा लुखरबा महिकपु लोइना मिनरम लेदो महाक्ति थवाइदगी हेना नुंसिबा लैतबना युम संगाय थादोकना चटपा ताखिरमी खराय कोंथोंदा ngaijरमबी अदो खुलक खुंगंग खुदिंगदा माइकै मरी सुंदाय निपान लोजिंग लोया फुम नोमबगम वा वा निनक लबदा मिपुंग खुदिंग मिपाइनरे करिनो हाइदुना अवा हुइदोंग लांगनरे दो अवा फमदा ताखरबा इमुंग अदु कैसुम संगदा लैबगुम लैखिरम्मी अदुबु कोइरै लैकाय नुंसिबा पुक्चेल चावरबा इचिनिनाव कयाना माना ngamba mateeng पिबिरखी लोइनाना अवाबा तारिबा अमबु मपुगी मफमदगी याइफा थौजाल कुबिउ हाइना निजबा खुरुम बिबदगी लाइनिंग थौना कुबिदना कोरोना नेगेटिव ओइरकले पारी इबुंगो इदुनिंग थौ नोंगयाय युम संगाय जौरकले इपा इपु खुबम खुरमजखी खराय कोंथोंदा ngaijरमबी अदो इरान जायदा हलक्तुना महान फमदा हंजिंदुना मते फमदा तेसिंदुना नुआइजाबी मरांग कायना पालिए लोइजरे।